ngasi numida waram phongkiba tungan manipuri sifongsinga masum thokiba thawdo wathoksingi maruibi I pausing miyamna thamjagi ahanbada kanglei pakki maira news tagi lakhosaraga Sugunu da Kuki militant singna numai kapsilakpadigi kulngak pasingna handuna kapnakhre Khunja sing Ahing tumnakhidre ngarang Ahing nongyai matung pung 10 rom taba matamda Sugunu ga thangnana leidiba laloi phai Kuki khuldagi Sugunu tamna nongmai round anirom kapnakhi Maduda kulngak pa Khunja singna handuna nongmai round anirom kaphi hari masigi matungda masjid oina nakal animak numidang pung 10 phawba nongmai kapnakhi hari Sugunu da leiba Khunja singna phongdorakpagi matung inadi Kuki militants na numai kapsilakpa adudagi Khunja sing Ahing sungtum tumdana saphagadaba maphamda Ahing yereknakhi Sugunu gi maira paibi sing tholaktuna masa masu sing ngak senbagi thabak satakhi numai kapnabagi makol tabada Sugunu kaithil mayada leiriba 13 suba Assam Rifles ki miyoi sing tholaknaba hotnabada maira paibi singna Sugunu hospital mamang sandel taba lambi gi saruk thatuna thon khide hairi Paushin hai Sugunu da leiriba Assam Rifles ki kangbu asi Sugunu miyamna thajaba thamdabadagi makhoina pangal thong sakpa ngamdanaba maphamadagi maira paibi imai bel sing Assam Rifles ki gate kanaknaba maphamda thattuna lairakliba si matam kurakli maduna Assam Rifles ki maphamda thajaba leiti haina phongdorakhi amaramdana Sabung maningi oyung makhon Kuki militant sing laisilakpadigi Khunja sing mi painare Susampur district amade Bisnupur district anigi lonaba Susampur district ki manungsana uyung makhong haina khangnariba mapham asida ngasi numit kharanigi mamangdagi hauna khulai paiba Kuki militant sing laisilakpadigi Susampur district ka Bisnupur district ka tainaba Sabung da leiba Khunja sing mi paiba poknare haidi Khunja sing na pauksi asida phongdorakpagi matung inadi uyung makhong hairiba Kuki sing na leiba mapham asi handaki irang asi horakpa matamda mai thaduna tanthokibadagi Kuki sing mapham adu thadoktuna satkrabani loinana makhoi satkhibadagi numai kapsinba madi yumai thabagi thabak lepkhibadagi mapham adura tapna santi hanjalakpa horakhi adubu ngasi numit mari ni mangani ki mamangdagi hairiba mapham asida khulai paiba Kuki militant sing amuk sangsilaktuna khutlingduna laisilakli maduna thangnana leiriba mitai khulsingda nomai kapsinduna landaraktuna irangasi amuk hena sauthorakadra haibigi akiba leiri athuba matamda Manipur lenga ki miyeng sangbiduna khulai paiba Kuki militant sing asi takthokpiyu Khunja sing ingna tapna leijuba pame hena su phongdorakhi atopa paw madana hairok to maunaha ama thauri yanduna sikhibagi matangna miyamgi mifam pangthoktuna ji asi semkhre ngarang ayuk pung 8 ga makhairom taba matamda Thaubal district ki Hairok police station ki manungsana Hairok part 2 kaithel salam lairakta leiba khuraijam nongdambagi loinabi khuraijam ongbi sa sai kunga taret surabi maunaha ama mapu roibigi yumda singnaningai oiba mawongda thauri yalaga sirambani haiba misi edugi matangda nupi mapamgi laikai Hairok part 2 maning laikai dingasi Hairok miyamgi oiba mifam ama pangthokre laikai edugi YDO club na silaga pangthokiba mifam aduda sa gi misi edu yamna kan yaningdaba phongdokna khibaga loinana mifam aduna JSC against the specials death of case o sa kauba JSC ma semki tungna mifam aduga mari lainana pangthokpa pawgi mifam amada nauna semkiba JSC gi convener thoksom inausana permission na phongdokhibadi laikhidra ba ikhoi gi isan sa gi misi yamna singnaningai oi Hauzik lamna masida thokliba kanglup ki irang mara sida asiguma thawdo ama tholakpasi JSC na kanem tawi misi asigi matangda JSC na Manipur lengakta taliba wakatsingi matangda mahakna haikibadi sa misi gi asumba asingma langla langjina du lengakna lakliba numit mangani gi manungda leibak miyamna khanganbiu kariguma hairiba matamasigi manungda langla langjin lengakna puthoktriba phawa sa gi asibak sangloroi loinana Hairok miyamna makhatana akan makhongjang kya sangsinganai ki ngasigi pawmising unaba adu da Hairok apunba maira paibi lupki lusingba sing amadi maira paibi kya masu saruk yakhi atopa pawmana singda singyan ba sakhiba waikhongi Khunja ni pungkhara thiba khangdana leirubada police na tekta kaidana puthorakre Kaksing district ki Waikhong police station gi manungsana Waikhong da leiba Khunja khara Waikhongi mamang thangbada leiba Ahing hairiba Kuki ga nakna leiba singi sarukta singsanba sakhibada Khunja ne thiba khangdana matam khara leibadagi Kuki militant singna halamlagani haina mi paiba poknadure adobo Waikhong police station gi CDO kangbu amana singsanba sakhiba singi maphamadura sangsinnu thibu humagi thabak sathabadagi tekta kaidana puthorakre hairi
पाउसी असना पुलिस तकी फंगबा पाउगी मतुंग इनदी वाइखोंग द लेब खुंजा खरा ngarang kuki khul oiriba aihanga naknabasingi sarukta singchan masaki maduro khunja nupani na atopasingi napo mamara singchanki aduga khunja khrana makhogi khra lamnana atopasingi saruk amada singchanbagi thabak tawki hairiba matam adura kuki militant sing oigani haina singnaba kharana blank fire tawduna nongmai kaplaki madurigi singchalama khunja sing adu mapam madurigi senthoknaraki maduda khara lapna singi natomda singchanbagi thabak tawba miyo anidi blank fire torakpa adu tabadagi makhatana singchanduna laiki hari pausina hai makhoi ani pung khara tholaktana leiba aduda phatanungda thoklagadra haina miyamna mi painaki thawdo asigi paw waikong police ki kangbuna phangmadigi khulai thuna police station asigi CDO kangbuna thawdok thokphamna sangsinuna thibu humbagi thabuk sathabada singchanba miyoi ani edu police na tekta kaidana puthoraki haidi masigi matungda kariguma makhal amatagi pamdaba thawdo amata makhatana thokhidre haidi atop pawmandana Manipur thokliba irang sigi matangna governor na amahai CM na amangang security advisor na amangang tawduna leire emtombi Manipur gi chief minister isauk sauna leina unified command gi security advisor ama thamjilakpa haibisi Manipur praja miyam bu ikaiba pibani Manipur gi law and order ngak senma ngamdraba security advisor Kuldip laukthoknaba Delhi da satlagani Housing Manipur gi luraba tanja sida Manipur gi governor na amahai CM na amangang security advisor Kuldip na amangang tawduna leire haina Shiva Sena gi president M Tomi na phongdokre wapa masinga si Imphal gi Babupara da leba Shiva Sena office ta pawmising unaba amada president M Tomi na phongdokibani mangna hai housing lamna masida thokliba irang sida mapalam gi khut yaudi haina Kuldip na phongdokiba wapa masi angpa phawi BJP gi ahobasing Shiva Sena na khangi BJP na satharagli rajniti gi kanglon asi koina sathabigano Manipur gi miyam kham thengna ware tangai fadrabadi Shiva Sena na election boycott phawu torakpa yai laiba kanba haibisina party asigi di ahan phiremni laifam leitraba mayum leitraba madi iramdam maset kairaba matamda vote ki wahan thok leirakloi haujik lamdam asida thoklibi irang asigi matangda Manipur gi governor na amahai CM na amangang aduga security advisor na amangang tawduna leiri masimak lamdam asigi miyam gi lebak thibani Manipur gi governor amadi CM na miyam tinba miphamda haujik lamdam asida thoklibi irang asi miramdigi narol sangsilakpa lonia daba miyoi sing yawi haina phongdokre adubu security advisor na madugi ona tainabada miramdagi mitop yawdi amuk haidi tasengnamak oirakliba phiba masida Shiva Sena na angakpa phawi lainga asi sanainaba lainga moiri haujik chief minister na santi hanjilakle haina lauri nongmanini amuk ingba nongmanini leiraga amuk mi hatpa nongmai bom kapsin batawduna leidi haiki mangna makhatana haikibada haukta ki singchan masakhiba khunja mari ko ki sing hatkiba thawong ado party na akan mamong na kanem tawi makhoi gi thawai na mapu gi laikon ingna sikna leibo oiresano miat pasing laingana fagadabani amadi matik saba sairak pigadabani lainga ka su satna riba koki lalabu singna su gi satna kanglon gi wangmada thabak thoram kya satharakpa national highway da sel khaiba nongmai pai duna satpa mi phaba madi hatpi gi thabak satharakpada lainga na yengduna leibi yaroi su handokna ba center amadi state na phirep lawadabani miyam gi khanba CM ama laina unified command gi chairman security advisor Kuldip da pisin ba haibasi center amadi Manipur ani gi marakta mot manadaba leibagum uhalle haikena su pawsida makhatarakli Atopa Pawmadana, Chief Minister Siar Lauduna Mipam Pangtokre, Laimakong Power Station digi Taulik Oirakibigi Matang Chief Minister N. Berena Siar Lauduna Awang Motaki Mipam Ama, Garang Chief Minister Secretary Pangtokre, Mipam Madura Chief Secretary Dr. Binit Joshi, IIT Faculties India, Coast Guard Amadi Tuan Department Officials in Saryaki, Lenga Kimake digi Kudaki Weba Tabak Lokatuna Torel Tashin Kiba Tauti Edu, Sandora Kadabadi. Thingba ngamkhre haina chief minister gi secretary gi thadorakpa sirol amada khangalakli thawdo asigi matangda thiganaba committee ma semkhibaga loinana FIR ama register tawduna leimakong power station sida matik saba security thamduna sil tawkhre di atopa pawmana Manipur gi sarang nariba marasida Bharat Joro Naya Yatra si matang sade KKL
लाक्लिब जनवरी तरागा मरीद राहुल गांधी की भारत जोड़ो न्याय यात्रा है खोंसत सत्कनी सिलांगलीबसी मणिपुर की चाही लिसिंग मंगा हेनबगी पुवारी लेरिब लमदमसिदा मिटोपना लांदारक्तुना अमुक्ता थोखिद्रिब मौंग अवाब मयुक्नदुना लेरिब तनफमसिदा चत्तब यादब मतागुम सरांगनरिबसी मतंग साथी अमति तौफम थोक्ति हायना कंगलैपाक कनब लुप मणिपुरना थदोरकपा सिरोल अमना हायदि लुप असिगी सेक्रेटरी जनरल लुवांगसा यू ngमखै ngakpana khuyek piduna thadorакpa serol sina hai manipur ngasidi khangudana nomadic wall race kukina maikei kya digi landarak tuna mitei saurangna marfuena tamthina hatre amadi miyoi kun henmana masa phangdaduna leiri asigumlaba masa kaina khibegi maisakna pik thalawalan phamasida barat zoronaya yatra satpigi wanto karino hain hangli ngasi thamapan pharaklaba lan asida manipur leiriba imamata mayumda nena tana tumba phangdana masa sing sokpi yade haiduna lambida yarektuna ahing kya leli asigumba awaba mayam asigi marakta political mileage launa ba khakta yumpham oiraga yatra satkani haiduna langlibes yamna sathiba phurupki khandaba political khakta yumpham oiba phirebni haina khali masi tawhunjaningde masida lebak mayam se support tawbiganu haina KKL na haijade haidi Serol sinahai karigumba Rahul Gandhi na Manipur buta singna nungsibiraba amadi lan asibu lephanba pamlagadi yatra asi Susampuri gi haubiyo haina KKL na appeal tawjari madunatana yatra asi sataba yadi hairagadi madu mahaki political mileage adu khaktada yumpham oiba yatra ne haina logani maduna aroibo oina leibak miyamda appeal tawjari maduri Manipur gi awaba misi mina tamthina naibiraba miyam asigi marakta yatra asi matang sadi eduna support tawbigano haidi makha sathrak poina panam pau serige to pamaruebi I pausing myamda thamjagi thiba khangduna leirakhiba daragi haksang sina phangli sabung khokta kuki khulai paibisna numai kapslakre kumbi kendra gi manung sanba wangu sabal maning maisak pisingda singsan masakhiba miyoi mari gi manungda mapa masa yauna miyoi ahunggi asibak sang phangraba matung asi anthem dara sa yangkhai ga tarek apokpa apik zawgi haksang susina phangli tha asigi taragi ayuk pung taramathui tabada wangu sabal akashoidigi makhoi mari wangu sabal maning maisak pisingda singsan basakhibani makhoi mari gi manungda ahum ama tha asigi taraga mathuida koki militant singna tamthina halaga thamlamlaba haksang thengnakraba matung ahanthem daragi haksang thiba khangdana lakhibani Paugi likun amana hai ngasi ayuk pung taradagi district police MR IRB amasu maha regiment gi apun makang bu amana wangu sabal maning maisak pisingda paksana thibegi thabak sathabada ayuk ki pung taramathuge minute taredom tabada antem daragi haksang adu phangmangam khibani mangna siduna leramba mafam adu hana miyu ahum sina phangkiba mafam dagi meter sani rom singthakta satkhatlaga aduga maha regiment leiriba kem tagina khara satharaga tadunu leramani Miyuesi mapaigal nungmai maru ama phawdokkhibagi mafam leirambaga loinana mamaida khetkibagi dakpham lei hairi mangna siduna leiramliba mafam adura paumi sangbagi ayaba pidabana nungmai maru kya panbano haiba sapsana khangmangamdri madugi mathakta police ki maikaidagi lokhatuna postmortem tawdribana marik sumba wapam mata police ki maikaidagi phongdo u haiba yakhidi Hana sina phangraba miyoi sing adudi wangu sabal akashuidagi thaudam ibomsa se yangkhai gani thoi maki masanupa thaudam anan bainau sei kun gani thoi amasum oinam roman se yangkhai gani thoi ni ahanthe daragi thawai yaudraba haksa ngasi nungthil pung amaga makhairom tabada maisak bisingdagi lokhatlaba matung rims mokta thamnaba pukre hana phangraba miyoi hungi haksang su hojik rims ki mokta leiribani ahanthem daragi haksang phangdriba phawba haksang ahumadu laukhiroi haina mihar asigi matangna semkiba GAC na phongdorakibani amaromda Imphal East District ki Sabung kho khunauda ngarang numidang pung tare khre helakpada koki militants na numai round kya kapsilakre amadi khulngak riba volunteers na handuna numai kapre press na phangwa pawda Sabung kho khunauda ngarang numidang koki militants na numai round taruk tare rong kapsinduna landarakhi madura khulngak riba volunteers na su handuna numai kapki Khunja singna phongdorakpada ngarang numidang wairamdagi hauduna singkhong singya singda koki militant sing koisa satpa ukhi madugi matung numidang na numai kapsilakhibani numai kapagi makhol tabada hana mipaiduna leiraba mafam adugi khunja sing mayum thadoktuna safagadaba mafam thaidoktuna leinakhi adobo numai kapa lepkhrabasu yumda hanjinduna leiba kibadagi lawbuk khongbal akutpa mafam singda leinakhi
khul asigi khunja CS manihana fongdorakpada matam khara nungmai kap lepadagi tungan ba mafam singda lainaru rabu khunja sing yumda hanjenduna lainaki adubu kuki militant singna amuk nungmai kapsila kadra haibigi mipai badi khunja singda adumuk lairi magna makha taraduna sabung ko khunaugi sekol central army hek thamjelakpadigi kuki militant singna hana arapa mafamdagi nungmai kapsilambadu haujikti nakna nungmai kapa horakle haina magna penaba phongdokhi atopa paw madana kangla pawdigi lokhosaraga थोकली इरांग लेंगा लेबी फिरेब लौदना लोइसनना होटनाबियु बाल हौजिक थोकली इरांग मणिपुर लेंगा लई हाइबगी सबसाब फिरेब लौबीदुना इरांग लोइसनना सिनबियु बिष्णुपुर अपुनबा अकोइब लुप बाल की प्रेसिडेंट लोइतोंगबम देवसान हाइख्रे वाफम बिष्णुपुर लेब बाल की ऑफिस पाउमिसिंग उनाबदा मागना फोंदोखिबनी मागना मखा तारदुना भारत अमदि मणिपुर लेंगाना इरांग शांति लाक्ले हाइदुना लावबना यारोय वरोइसिन पुरकप ngamloi नोमा कांगदना कुकी नारको टेररिस्टसिंगना बॉम्ब कापा नुमै कापसिंदुना मी हाटपा लेप्त्रिबा सिदा लेंगा अमा लैदि हाइबगी सबसाबा पाखोम पिगदबनी महेश्वर थौनाउजमनदि हौजिक मणिपुर थोकलिबि इरांग सिगिदमक सेंटर सलगा पाउ तानारि मैतई शेड्यूल ट्राइब लिस्ट सन्नब अकनब खोजंग संगली कुकी एसटी लिस्ट की लौथोकदबनी है सेंटर की लुसिंग तकनरी है पाउमी उनब बाल की सेक्रेटरी विक्रम फोंदोखिबदा बीजेपी की डबल इंजन की लेंगा मणिपुर इरांगीदमक थारखिबा यूनिफाइड कमांड मणिपुर की चेयरमैन कुलदीप सिंगाना थोकलिबि इरांग असिदा मथौ तौब ngamdre मरम अदुना चीफ मिनिस्टर अथुब मतम यूनिफाइड कमांड सिन्नबियु मणिपुर लेरिबा CSO सिंगनसु अमत ओइना पुनसिलगा थोकलिबा लाल असि लंथेंगमिनसि हाइखेनसु पाउसना मखातारि अतोपा पावमदना राहुल गांधी की खोंगसत बॉयकॉट तौगनी मोइदांग पोकपी जॉइंट क्लब अमदी मैरा पाइबिसना थासगी तरागा मरीदा पांथोकदरिबा कांग्रेस की पर जोरो नाया यात्रा खोंगसत असि बॉयकॉट तौगनी हाइना रिसेंट यूथ क्लब मोइदांग पोक इम्फाल वेस्ट की सेक्रेटरी न थदोरकपा चिरोल अमना हाइदि सियोल मणिपुर की हौजिक याम लूरब तनफम कांग्रेस की बर जोरो नाया यात्रा मणिपुर की लमथाबगी थौरामसी मरम सादे अदुंगै कांग्रेस लेंगा की चीफ मिनिस्टर ओ इबोबी मतमदा कुकी जौगी ललौबसिंगा 6 फेयर तौनखिबनी राहुल गांधी ने इम्फाल लाको मतमदा NRC सगोली हाइबा वाफम लौथोअमदी इंग्लिश सिंगनिगा मरीदगी इंग्लिश सिंगनिगा तरागा मरी फावबर कुकी सिंगा सुसनबा यहनखिबसिंगना मणिपुर की यलौमीदा साइथेंग पीरिबा सि लाले हाइना सिंगदोकदबनी हाइबा वरोल क्या यूथ क्लब की सिरोलसिन हाइदि अदो हौसकुइनदि म्याम पाउस मतासे लुसिनजरगे मसु म्याम पुनना वाबदेत ngamiनसे